mayam ngasi muk channel sena Hollywood web series Vikinggi episode 85 adu pudun lakjare mamangi episode singdu yengbidaba yawragadi soidana yengbiu wari se mapung phana bap ta na bagi damak haijabani aikoina mamangi episode gi khangkre uba hoisu kettle fano sama di mahagi family ga khana chaina ba tholakpadagi asina mayam yawduna mafamdu thadokuna chen khrabani Russia romdana aibar ga bisakasu mafamdu santi oina thamamlaga thadokuna ningamdana chatkre kedakat lomdana ganhalsu heralga luhongnura laiminaba pamdabadagi laikhidraba mapuro biongi manakta chatlagani haiduna ising impacta chongthaduna iro nungde lupthakre madugi makha episode 85 asigi ahan sin asida kedakat city sidigi haure hojik mafam sigi lanmi amana city sitamna jahasma thaujalaksi ubadagi mayamda lauduna khangalli city sigi miyam sichu chen thoraktuna loina yengnari heral su thoraktuna lakliba jahasi bu yengli ingridna heralda laklibsi kanano haiduna hangjari heralna jahasi budi aina masak khangi jahasi Russia gi jahasni adubu mi singchidi masak khangdri hairi erikna adubu lakliba jahasidi amakhaktani kana oiraba jano haiduna khanari hojik jahasi ju sum thaujalagle heral su erikta miyoi singsi mafam si heki horokpaga aigi nakta pusalu hairamlaga ingrid ka loina na changkre erik su lanmi mayama ka loina na ngaidu lehori somdana lakliba jahasida tonglakliba si aibar ga bisakani makoini si Russia gi lanmi kharana mafam si tana thinba lakli bisakna aibarda aikoini hojikti yum yoksalagle nangna hojik khalibuduna karina aibarna hoji ibani na tawribasi asoiba thaba amane adubu hoji upai laite mafam si yorolabani mawong yengbada tabani hairi makoini si hojik mathayam sare maramdi makoini si kedagat ki miyamna regnagi macha ojarabasu yadaba mi ngaktani mafam sidagi tanthokhraba mi ngaktani masirigi sinchi khango hongkiduna aibar hoisi hithangpham si yoduna city sida kedagat ki lanmi mayamana tung inaduna changchalagli mafam sida lairiba miyam sinadi makoini da athiba wai kaya chaibiduna phuningbana chongsan gi phawa tongnaragli aibar ga bisakasu mayamna makoida ngangli basi tasanadabida adumak changsankre hoji makoini na somsom changchalakwada lanmi kharana thattuna asawa mi yeng ma yengsanaragli aibar hoisu hoji upai leite tanja sida erik tholaktuna lanmi singsi inthoklaga makoini da asawa mi yeng ma adumak yengagli aibar na so erik ta bebhar ma usalagli erikna nakoini aiga changkharsila ningthau heral gi manakta chatkadabani hairagli heral palakpa sida aibar sungaktuna bisaka munmunna yengnaduna erik ki matung inaduna changkhre hojik erikna makoini si heral gi manakta puduna lagli heral ga ingrid kasu ningthau amadi maharana gi singasan sida phamdu leiramli aibar ri tawri mong sida sauning mada loire bisakna hoji makoida upai leitabani na heral da bebhar mu usalli aibar su heral da khana admak yengduna bebhar si adumak utli heral na aigi nakta phamli basi aigi nauna loina bi oiribi ingrid kauban mahak mafam sigi maharani ni aibar na heral da aina dongi mafam da thajaba thamli akhoi thile iba Russia gi lami singsi tekta kaidana mafam sidagi thadok pigani haiduna heral na nangna haijarabani na aina su soidana thadokani madugi damak karimta waroranu hairi bisakna adomna mafam sigi ningthau oiduna leiramgani haibasi aikoina di khallude hairi heral na aina su nongmata khalludabani adubu aina mafam sigi ningthau oirba matung nakoini ga amuhana thengnagani haibasi aina thajarude aibarna isorsingna aikoigi damak yatpiriba lambi si afaba ngaktani hairi heral na madusu achumba wafamni aiba adubu nakoini mafam sida amuka hana halaklibisi karigino haiduna hangli bisakna mafam si aikoigi yumni heral na adubu nakoidi Russia gi michangda laikhridudi hairi aibarna aikoina madu tawkhribadudi iyumbu amuhana phangjana ba hotna jabani hairi heral na o nayum phangnabagi damak nachinau singa lanthengnaribani ne haiduna ngangagli aibarna aikoi ichinau lanthengnaraga kaidorage tongan mongda mana ngamjaba loksing puthokna duna lanthengnabani masida kari kairage wafamsi nangna su mamangdagi khangamagani hairi heralna mafamsida hujik leiribasi nakoini bu yadaba mi ngaktani nakoini mafamsida leirabadi khudong thiba kaya ama ngakpa yai hairi bisakna aikoini si Ragnar Lodbrokki macha ngaktani aduna wafamsi nangna lepthokpa yaroi mafamsida leiriba miyamsina baba Ragnar bu nungsiba ngaktani mayamgi thamoida leiriba babagi mami si nangna mahut sinjanba ngamoi hairi aibarna mu hojikpudi adomna mafamsigi ningthau oibiri wafamsi mayamna su loina yanarabani aduna aikoini su adongi bodyguard oina leibadi yaina hairagli chummi nakoini na bu thamoi senglabadi wafamdu aina su yagani Ragnar gi macha singna mafamsida amu mayumda amu halaktuna aibu support tawba haibasi aigi su yamna phaba wani aduga mayamgi su yai phaba oigadoribani aina hairibsi chumdra haidun hangjalagli masirigi sinchi uba hoigi sinda lakre hoji makoigi jahasi maigai khangdana tawduna dumak leiri mayam si chada thaktabagi masasi sontaduna hi si honba phawa ngamnadre
aduna ising iyai sida adumak taawduna leire othersu nga khara phanabagidamak khoi thaktuna kanna honari adu nga amata thude miyoi khara amadi anabasu yauri hoji nipa amana mahaki nupi si masang amaktabadagi mayamgidamak thamliba isingsi khara kallaga pithake toram torbina nipa sida nangna tawribudu karino haidon hangjalakli nipa asina isingsi aigidamakta natte aigi masangamdana leiriba aigi nupi sigini maha hoji masa yamna ngamdre ising khara lawge haidona haijarami torbina nipa sida aibu ngakpiyu madugi ising adu mayamgini isingdu mayam punna chap manana yengadabani miyoi amatana hena lawba yaroi hairi nipa sina aigi nupi si kharabadi kamdawni haidon hangjalakli torbina amukasu aibu ngakpiyu madugi ayabadu ai khatana piba ngamde aduna upai leite hairagli nipa sisu isingsi kange tawramlaga upai leitana mahaki nupigi manakta amuk changkhre hojik makhoisi pibam yam chadaba haibdu oire masiragi sinse hokhiduna Kedaga City Ningthogi Sabha sida lagdi hojik mayamsi Ningthau Herald na meeting ama kaurakpadagi Ningthau tholakpa ngaidon leiri Herald su Aibar hoibu pudon tholakle mafam sida tilliba miyam senadi Aibar ga bisakada athibo wahi kaya ama ngangnaduna ngurugnu ngangnadun leiri masida Herald na ngasigi nungdangse aikhoi mayam punna party ama tawragani madugi maramna mafam sida ngasi rengnagi macha ani yorokpagini makhoi mafam khudimak yaubu yai mapana talamba mingchat sina maram oiraga jaga khudimakta makhoi changjafam lei ngasidi makhoinina atop mafamda chatpagi mahut Kedaga City sida amuhan halakli anaw wakhan amaga loinana lagli aina su mayamna khaliba wakhan du khangjai makhoinina regnargi macha oijarasu mafam sida amuhan halakpada mayamda harawa phaude habdu aisu khangjai adubu ai ngasidi mayamda wafam amatang phongdokjage aikhoigi ishor odindi thaujan haiba ngakpi haibani aikhoina masibu kauthoktuna ngasi phawba lepa laitana hanari sunari akanba singna asonbabu laktubiri isamaksu matang matamna yadaduna matam ama ai inaunupa Abdulbu isa ikutmangna hatki masigi thokdoksi aingoda khata thokpa nate miyo eya mana thoknaribani adusu numit khudingi thokli aibarsu matam amada mafam chigi ningthau oiram matamduda mahak naha oiba maramna ningthau oiduna sasan phajana tawba ngamkhide madugi damakta mayamna sauki mahakna matamduda angang oibana chawrba ningthaugi thodangsi phajana puba ngamkhide aduga mapa regnerna chatlamba niyom sing adusu phajana ngakpa ngamkhide aduga aibargi mayamba bisak asisu mahakna kaidaunungda mayamna nungsijariba legathabu hatpa pamkhide mahakna aduk pharabe nupi dubu karigidamak hatpa pamgadoribana wafamsida aibarna su bisakta khana yengjalakli maramdi legathabu bisakna hatkibaju hatningduna thoinke hatpa natte habsi khangkhre Herald na makhata aduna makhoini na ngasidi makhoigi maral sing adu yajarabani aduga ngasidi asoiba singjuju khangjaraklabani aduna bu makhoini mpham sida laklibani aduna pharasu phatrasu makhoini si mayamgi regnargi machanu pani makhoini na mafam sida lakpada mayamna su haraubam thoi makhoini na mafam si tungde yaiphanabagi damak mafam sida amohana laklibani miyam sigi maraktagi nipa ama tholaktuna Aibarda adudi hojik su hayu Aibar nahak si ishora nangna matamada nasana nasabu ishorne haijakibada ngasi su haigadoribara harakli masirgi Aibarna ngaktang khallaga tapna hogatlaga nipasi manakta mahaki chaichusi paiduna sum changchalli aduga nipasi mamangda chap leptuna mahakna pairiba chaichusi thadokre mayamsina su tawribsi karino haiduna ngakna yengnari masirgi Aibar su chaichusi paidabadagi masasi leimaida uptuna tarakli masi ubada nipasina Aibarda tingkhatana noksalakli mafamsida tilliba miyamsina su Aibarda loina noksanbiri Aibar su matindadi adumak nokli adubu nipasidi mahakna yekre bisakna su hogatuna Aibar bu jingkhatlaga mahaki chaichusi amuk pibikre masidagi hojik mafamsida mayamsi party tawduna langlaga laikre Aibar hoi Herald hoisu cha thaktuna leiri Aibarna Heraldda ngasai aibu thagat pibagidamak thagatjari hairakli Heraldna maduda nangna aibu thaganingai oideda aidi mayamda asengba singdu haidoknaba hotnajabani hairi bisakna asengba wafam haibasidi mayamda ka hena nungaiba oidabani Herald nupi Ingridna nakhoi humak mingchat leiba mi ngaktani hanadagi mipung khudimangna khangnaraba mi ngaktani adubu ningthaudi amakhakta oigadabani Russiana mafamsida amuhanna landaraktrabadi mafamsi shanti oinabudi leiragani adubu hojik nakhoigi nathauji karino kari tawraga leidoino matam lenno leigadoribara Ingridki wafamsida Herald hoi Aibar hoisu wakhal amamamdi khanari masirgi sinche hongkhiduna ngasai Aibarda noknakhibani padu yu ngauduna mamanaba manga noktuna tholakli Aibarna su makhoinigi matausi lumduna yengli masirgi Aibar si makhoigi thangphamsida phamduna masasi tawpham khangnara leiri tanjasida bisaksu lakli bisakna hauji akhoinina tawgadabsi karino haiduna hangli Aibarna aisu khangde kari tawgadabano khanpham khangde ibani hujik mafamsi yawrakle kariguma thabak khara tarokani habagi thajabasu leitre aduga hauji amu ai kadaida chakadabno su khangde koksi wakhana mata thokdre
ꯑꯩꯒꯤ ꯐꯤꯕꯝꯁꯤ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯗ ꯂꯝꯃꯥꯛꯅꯔꯕ ꯍꯤ ꯑꯃꯒ ꯄꯥꯡꯀꯛ ꯑꯣꯏꯔꯦ ꯌꯦꯡꯉꯨ ꯃꯥꯏꯀꯩꯗ ꯀꯪꯐꯥꯜ ꯑꯃꯠꯇ ꯎꯕ ꯐꯪꯗꯕ ꯄꯟꯊꯨꯡꯐꯝ ꯂꯩꯇꯕ ꯍꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯪꯗꯤ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯨꯒꯨꯝꯅ ꯈꯟꯗꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ ꯕꯤꯁꯛꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯂꯝꯃꯥꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯉꯁꯤꯁꯨ ꯑꯩ ꯀꯔꯤꯝꯇ ꯎꯕ ꯉꯝꯗꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯐꯤꯕꯝꯁꯤꯗ ꯄꯟꯊꯨꯡꯐꯝ ꯂꯩꯇꯕ ꯂꯝꯃꯥꯛꯅꯔꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯎꯕꯥ ꯍꯣꯏꯒꯤ ꯖꯍꯥꯖꯁꯤꯗ ꯎꯠꯂꯛꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤ ꯏꯁꯤꯡ ꯏꯌꯥꯏꯁꯤꯗ ꯄꯟꯊꯨꯡꯐꯝ ꯈꯪꯗꯅ ꯇꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯌꯥꯝꯁꯤ ꯅꯨꯡꯗꯥꯡ ꯑꯣꯏꯕꯗꯒꯤ ꯍꯤꯁꯤꯗ ꯂꯣꯏꯅ ꯇꯨꯝꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯎꯕꯥꯒ ꯑꯣꯊꯦꯔꯒꯗꯤ ꯇꯨꯝꯗꯕꯤꯗ ꯋꯥꯈꯜ ꯑꯃꯃꯝꯗ ꯑꯗꯨꯃꯛ ꯎꯪꯗꯨꯅ ꯂꯩꯔꯤ ꯎꯕꯥꯅ ꯑꯣꯊꯦꯔꯗ ꯑꯣꯊꯦꯔ ꯅꯪꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯤꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯊꯦꯔꯅ ꯑꯩꯗꯤ ꯃꯇꯝ ꯑꯗꯨ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤ ꯎꯕꯥꯅ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇꯦ ꯑꯣꯊꯦꯔꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯤꯔꯒꯦ ꯇꯥꯔꯣ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯈꯨꯗꯤꯡꯃꯛꯀ ꯌꯦꯡꯊꯤꯅꯈꯤ ꯑꯩ ꯌꯥꯝ ꯊꯨꯅ ꯆꯥꯎꯕ ꯄꯥꯝꯈꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯟꯈꯤ ꯑꯩꯅ ꯆꯥꯎꯔꯕꯗꯤ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯎꯕꯥꯅ ꯅꯪꯗꯤ ꯕꯥꯏꯀꯤꯡꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯋꯥꯐꯝꯗꯨ ꯅꯪꯅ ꯉꯔꯥꯡꯗ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯥꯏ ꯍꯥꯏꯔꯤ ꯑꯣꯊꯦꯔꯅ ꯋꯥꯐꯝꯗꯨꯗꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯍꯔꯥꯎꯅꯕ ꯍꯥꯏꯈꯤꯕꯅꯤ ꯅꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯅꯕ ꯍꯥꯏꯈꯤꯕꯅꯤ ꯎꯕꯥꯅ ꯅꯪꯅ ꯑꯩꯕꯨ ꯍꯔꯥꯎꯍꯟꯕꯒꯤ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯔꯤ ꯑꯣꯊꯦꯔꯅ ꯁꯦꯡꯂꯕꯔ ꯎꯕꯥ ꯑꯩꯉꯣꯟꯗꯒꯤ ꯅꯪ ꯀꯔꯤꯝꯇ ꯄꯥꯝꯗ꯭ꯔꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯎꯕꯥꯅ ꯅꯪꯒꯤ ꯑꯣꯏꯗꯕ ꯅꯝꯊꯥꯛ ꯅꯪꯒꯤ ꯀꯗꯔ ꯐꯗꯔꯗꯨꯗ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯁꯤ ꯆꯣꯛꯊꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯌꯦꯡꯕꯗ ꯑꯁꯦꯡꯕꯗꯨ ꯎꯕ ꯐꯪꯂꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯌꯦꯡꯉꯨ ꯑꯣꯊꯦꯔꯅ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯎꯕꯥ ꯋꯥꯍꯩꯗꯨ ꯅꯪꯅ ꯍꯥꯏꯕꯗ ꯄꯛꯆꯗꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯅꯨꯡꯉꯥꯟꯈ꯭ꯔꯦ ꯃꯈꯣꯏꯅ ꯋꯥꯔꯤꯁꯤ ꯁꯥꯟꯅ ꯅꯨꯡꯉꯥꯟ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤ ꯍꯧꯖꯤꯛ ꯏꯌꯥꯏꯁꯤꯗ ꯑꯗꯨꯃꯛ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯗ ꯍꯧꯖꯤꯛ ꯑꯁꯤꯕ ꯑꯃꯁꯨ ꯌꯥꯎꯁꯜꯂꯛꯂꯦ ꯑꯁꯣꯟ ꯑꯅꯥ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯁꯤꯕꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯪꯗꯅ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯟꯕꯤꯔꯤ ꯇꯣꯔꯕꯤ ꯍꯣꯏ ꯎꯕꯥ ꯍꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯤ ꯑꯣꯊꯦꯔꯅ ꯇꯣꯔꯕꯤꯗ ꯃꯍꯥꯛꯁꯤ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯇꯣꯔꯕꯤꯅ ꯉꯔꯥꯡ ꯑꯍꯤꯡ ꯁꯤꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯃꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯍꯦꯟꯃꯟꯕꯗꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯊꯛꯎꯕꯗꯒꯤꯅꯦ ꯍꯥꯏꯔꯤ ꯋꯥꯐꯝꯁꯤꯗ ꯑꯣꯊꯦꯔꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯃꯃꯥꯁꯤꯁꯨ ꯀꯞꯅ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯌꯣꯝꯁꯤꯟꯕꯤꯔꯤ ꯑꯣꯊꯦꯔꯅꯁꯨ ꯑꯁꯤꯕꯁꯤꯗ ꯂꯥꯏꯁꯣꯟ ꯀꯌꯥ ꯑꯃ ꯁꯣꯟꯕꯤꯈ꯭ರೆ ꯁꯣꯝꯗꯅ ꯇꯣꯔꯕꯤꯅ ꯎꯕꯥꯗ ꯃꯁꯥꯁꯤ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯊꯛꯅꯕ ꯏꯁꯤꯡꯁꯨ ꯂꯩꯇ꯭ꯔꯦ ꯀꯔꯝ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ ꯎꯕꯥꯁꯨ ꯍꯧꯖꯤꯛ ꯈꯨꯝꯕꯝ ꯈꯪꯗ꯭ꯔꯦ ꯃꯈꯣꯏꯁꯤ ꯐꯤꯕꯝ ꯌꯥꯝ ꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯥꯁꯤꯡ ꯑꯁꯤꯁꯨ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯣꯟꯖꯅꯔꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯗꯒꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭रे ꯃꯁꯤꯗ ꯑꯥꯏꯕꯔꯁꯤ ꯏꯁꯤꯡ ꯃꯄꯥꯟꯁꯤꯗ ꯐꯝꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯁꯤ ꯊꯣꯛꯇꯕꯤꯗ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤ ꯊꯣꯛꯂꯛꯂꯤ ꯑꯥꯏꯕꯔꯅ ꯑꯩ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯂꯥꯞꯅ ꯆꯠꯂꯨꯔꯦ ꯍꯥꯏꯔꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯑꯣ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯑꯩꯅꯗꯤ ꯎꯔꯝꯂꯣꯏꯁꯤꯔꯥ ꯑꯩꯅ ꯃꯤꯇꯥꯡꯕ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯥꯏꯕꯔꯅ ꯑꯩꯁꯨ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯤꯕꯁꯤ ꯆꯨꯝꯃꯤꯕꯔꯥ ꯂꯥꯜꯂꯤꯕꯔꯥꯁꯨ ꯈꯪꯖꯗ꯭ꯔꯦ ꯍꯦꯔꯜꯅ ꯈꯜꯂꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯐꯝ ꯑꯁꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯃꯨꯟꯕ ꯂꯥꯛꯂꯤꯕꯅꯤ ꯈꯜꯂꯤꯕꯅꯤ ꯇꯁꯦꯡꯕꯁꯨ ꯑꯩꯅ ꯄꯥꯝꯕꯁꯨ ꯃꯗꯨꯃꯛꯅꯤ ꯃꯔꯝꯗꯤ ꯑꯩ ꯃꯍꯥꯛꯀꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯕꯗꯤ ꯉꯝꯂꯣꯏ ꯍꯥꯏꯔꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯅꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯦꯗ ꯑꯥꯏꯕꯔ ꯇꯣꯟꯕꯗꯒꯤ ꯇꯣꯜꯂꯕ ꯑꯥꯏꯕꯔ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯖꯤꯔꯣꯗ ꯖꯤꯔꯣ ꯇꯤꯟꯁꯤꯜꯂꯤꯕꯅꯤ ꯅꯪꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯕꯕꯥ ꯔꯦꯛꯅꯔꯕꯨ ꯃꯐꯝꯁꯤꯗ ꯐꯝꯗꯨꯅ ꯅꯤꯡꯁꯤꯡꯉꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯅꯔꯝꯗꯝꯁꯤꯒꯤꯗꯃꯛ ꯃꯪꯕ ꯇꯝ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯚꯥꯞ ꯇꯥꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯏꯕꯔꯅ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯂꯥꯏꯕꯛ ꯂꯩꯇꯦ ꯍꯥꯏꯔꯤꯕꯔꯥ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯎꯏ ꯅꯪꯅ ꯍꯧꯖꯤꯛ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯅꯪꯒꯤ ꯄꯤꯈꯥꯎꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤ ꯇꯥꯟꯇ꯭ꯔꯤꯛꯁꯨ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯑꯝꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯑꯥꯏꯕꯔꯁꯨ ꯃꯍꯥꯛꯀꯤ ꯄꯤꯈꯥꯎꯁꯤꯗ ꯍꯨꯝꯖꯟꯗꯨꯅ ꯌꯦꯡꯕꯗ ꯍꯧꯖꯤꯛ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯁꯇ꯭ꯔꯪ ꯃꯔꯨꯁꯤ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤ ꯎꯕꯗ ꯑꯥꯏꯕꯔꯅ ꯍꯧꯈ꯭ꯔꯕ ꯃꯈꯣꯏꯅꯤꯅ ꯁꯇ꯭ꯔꯪ ꯁꯥꯟꯅꯈꯤꯕꯒꯤ ꯅꯨꯃꯤꯠꯇꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯄꯥ ꯔꯦꯛꯅꯔꯒ ꯃꯈꯣꯏꯅꯤ ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯇꯝꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯥꯏꯕꯔꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯁꯛꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯕꯤꯁꯛꯅ ꯍꯧꯖꯤꯛ ꯕꯤꯌꯣꯟꯒꯤ ꯃꯣꯡꯐꯝ ꯇꯥꯕ ꯂꯝꯕꯤꯁꯤꯗ ꯁꯨꯝ ꯂꯥꯛꯂꯤ ꯃꯆꯤꯟꯗꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯌꯥꯝꯕ ꯅꯪꯗꯤ ꯚꯦꯟꯍꯂꯥ ꯌꯧꯕ ꯃꯇꯝꯗ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡꯅ ꯑꯗꯣꯝꯕꯨ ꯌꯥꯝ ꯆꯥꯎꯅ ꯑꯣꯛꯑꯝꯒꯅꯤ ꯔꯦꯛꯅꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯕꯤꯌꯣꯟ ꯑꯥꯏꯟꯁꯥꯏꯠ ꯅꯪ ꯂꯥꯛꯄꯗ ꯃꯐꯝꯗꯨꯗ ꯁꯣꯏꯗꯅ ꯏꯁꯣꯔꯁꯤꯡꯅ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯑꯝꯒꯅꯤ ꯑꯩꯗꯤ ꯍꯤꯡꯅ ꯉꯁꯤꯁꯨ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯑꯩꯅꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ ꯑꯩꯗꯤ ꯑꯣꯛꯇꯕ ꯃꯤꯅꯤ ꯅꯤꯁꯥ ꯆꯥꯕ ꯉꯥꯎꯁꯟꯅꯕ ꯃꯤꯅꯤ ꯏꯁꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯖꯗꯕ ꯃꯤꯅꯤ ꯑꯗꯨꯅꯕꯨ ꯃꯇꯝ ꯑꯃꯗ ꯏꯌꯥꯝꯕ ꯎꯕꯥꯕꯨ ꯑꯩꯅ ꯊꯥꯗꯣꯛꯈꯤꯕꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯏꯌꯥꯝꯕ ꯎꯕꯥꯕꯨ ꯊꯥꯗꯣꯛꯈꯤꯕꯅꯤ ꯎꯕꯥꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯅꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯩꯔꯥ ꯑꯣꯏꯔꯝꯕꯤ ꯂꯩꯒꯔꯊꯥꯕꯨ ꯍꯥꯠꯈꯤ ꯑꯩꯅ ꯄꯥꯝꯖꯕ ꯒꯨꯟ ꯈꯨꯗꯤꯡꯃꯛ ꯌꯥꯎꯕ ꯅꯈꯣꯏꯗꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯆꯍꯤ ꯑꯁꯨꯝ ꯌꯥꯝꯁꯜꯂꯛꯂꯕ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯠꯇꯒ ꯂꯨꯍꯣꯡꯗ꯭ꯔꯤ ꯏꯁꯥꯃꯛꯀꯤ ꯏꯆꯥꯁꯨ ꯃꯤꯠꯆꯟ ꯎꯕ ꯐꯪꯖꯗ꯭ꯔꯤ
ꯑꯩꯗꯤ ꯃꯃꯤꯒꯨꯝꯅ ꯑꯥꯏꯚꯔꯒ ꯂꯣꯏꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯨ ꯏꯁꯥꯅ ꯈꯪꯖꯗ꯭ꯔꯤ ꯏꯁꯣꯔꯁꯤꯡꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯁꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯕꯤꯌꯣꯟ ꯅꯪꯗꯤ ꯏꯁꯣꯔꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕꯅꯤꯅ ꯁꯣꯏꯗꯅ ꯈꯪꯉꯝꯒꯅꯤ ꯏꯁꯣꯔꯁꯤꯡꯒꯤ ꯋꯥꯍꯩꯁꯤꯡꯁꯨ ꯂꯣꯏꯅ ꯇꯥꯔꯝꯂꯒꯅꯤ ꯃꯈꯣꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕꯗꯨ ꯅꯪꯅꯗꯤ ꯎꯔꯝꯂꯒꯅꯤ ꯏꯁꯣꯔꯁꯤꯡꯅ ꯑꯩꯉꯣꯟꯗ ꯅꯣꯛꯅꯕꯗꯨ ꯅꯪꯗꯤ ꯁꯣꯏꯗꯅ ꯎꯔꯝꯂꯒꯅꯤ ꯅꯪꯒꯤ ꯚꯨꯠ ꯑꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯋꯥꯐꯝꯁꯤꯡꯗꯨ ꯇꯝꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯕꯤꯁꯛꯅ ꯃꯁꯥ ꯃꯊꯟꯇ ꯅꯤꯟꯗꯥ ꯇꯧꯖꯗꯨꯅ ꯕꯤꯌꯣꯟꯒꯤ ꯃꯣꯡꯐꯝ ꯃꯅꯥꯛꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯕꯤꯁꯛꯁꯨ ꯂꯩꯊꯣꯛꯇꯨꯅ ꯅꯨꯄꯤꯁꯤꯗ ꯌꯦꯡꯂꯒ ꯉꯛꯂꯒ ꯅꯪ ꯚꯨꯠꯂ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯨꯄꯤꯁꯤꯅ ꯑꯩ ꯚꯨꯠ ꯅꯠꯇꯦ ꯑꯩ ꯃꯤꯑꯣꯏꯕꯅꯤ ꯑꯩꯒꯤ ꯏꯃꯤꯡꯅ ꯏꯗꯤꯟ ꯀꯧꯏ ꯅꯪꯒꯤ ꯃꯔꯝꯗ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯕꯤꯁꯛ ꯅꯪꯅ ꯌꯥꯔꯕꯗꯤ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯁꯤ ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯦꯛꯃꯤꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯔꯦꯒꯠ ꯁꯤꯇꯤꯁꯤꯗ ꯂꯥꯛꯂꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯌꯧꯁꯜꯂꯛꯂꯤ ꯃꯅꯨꯡꯗꯅ ꯑꯥꯏꯚꯔꯒ ꯅꯤꯡꯊꯧ ꯍꯦꯔꯜꯒꯁꯤ ꯃꯩ ꯇꯦꯛꯇꯨꯅ ꯂꯩꯔꯤ ꯑꯥꯏꯚꯔꯅ ꯃꯐꯝꯁꯤꯗ ꯅꯪꯒꯤ ꯅꯃꯤꯡꯁꯤ ꯌꯥꯝ ꯊꯨꯅ ꯆꯠꯂꯝꯃꯤ ꯍꯥꯏꯔꯤ ꯍꯦꯔꯜꯅ ꯑꯩꯅꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯈꯟꯈꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯣꯔꯋꯦ ꯄꯨꯝꯕꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯈꯤ ꯑꯩꯅ ꯕꯤꯌꯣꯟ ꯑꯥꯏꯟꯁꯥꯏꯠꯀ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤꯗꯃꯛ ꯆꯦꯂꯦꯟꯖ ꯇꯧꯈꯤ ꯃꯗꯨꯒꯤ ꯑꯦꯂꯦꯛꯁꯟꯗꯨꯗ ꯑꯩꯅ ꯃꯤꯅꯝꯗꯨꯅ ꯃꯉꯣꯟꯗꯒꯤ ꯅꯤꯡꯊꯧꯒꯤ ꯐꯝ ꯑꯗꯨꯕꯨꯗꯤ ꯃꯨꯟꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯤ ꯁꯦꯡꯅ ꯑꯩꯅ ꯅꯣꯔꯋꯦ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯑꯁꯤ ꯄꯥꯝꯈꯤꯕꯔꯥ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯒꯤ ꯐꯝ ꯑꯁꯤ ꯐꯪꯂꯕꯁꯨ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯄꯣꯛꯎ ꯍꯥꯏꯕꯗꯤ ꯏꯌꯥ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯁꯨ ꯌꯥꯟ ꯇꯥꯕ ꯅꯠꯇ꯭ꯔꯥ ꯅꯤꯡꯊꯧ ꯑꯥꯏꯚꯔ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯎꯕꯥ ꯍꯣꯏꯒꯤ ꯁꯤꯟꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯐꯤꯅ ꯌꯣꯝꯁꯟꯕꯤꯗꯨꯅ ꯏꯁꯤꯡ ꯏꯄꯥꯛꯁꯤꯗ ꯊꯥꯗꯕꯤꯈ꯭ꯔꯦ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯦꯔꯜꯒ ꯑꯥꯏꯚꯔꯒꯒꯤ ꯁꯤꯟꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯍꯦꯔꯜꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯨꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯤꯒꯠꯆꯅꯕꯒꯤꯗꯃꯛ ꯂꯥꯛꯈꯤꯕꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯐꯪꯂꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ ꯑꯄꯥꯝꯕꯁꯤꯡꯁꯦ ꯐꯪꯂꯕꯁꯨ ꯁꯤꯡꯍꯥꯁꯟ ꯑꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯕꯁꯨ ꯏꯁꯥꯗ ꯑꯄꯦꯟꯕꯗꯨꯗꯤ ꯐꯪꯗꯦ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟꯒꯤ ꯄꯋꯥꯔ ꯄꯥꯝꯂꯨꯕ ꯑꯩꯁꯤꯡ ꯑꯁꯤꯗꯤ ꯁꯤꯡꯍꯥꯁꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯃꯣꯏꯅꯨꯡꯗ ꯑꯣꯝꯗꯨꯅ ꯆꯥꯈꯠꯂꯛꯂꯤ ꯑꯩꯉꯣꯟꯗ ꯃꯩꯆꯥꯛ ꯄꯤꯕꯒꯨꯝ ꯇꯧꯔꯤ ꯃꯁꯤ ꯑꯆꯨꯝꯕ ꯅꯠꯇ꯭ꯔꯥ ꯑꯥꯏꯚꯔ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯑꯥꯏꯚꯔꯅꯁꯨ ꯃꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯁꯤꯟꯁꯤ ꯎꯕꯥꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯊꯪ ꯃꯊꯪ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯁꯜꯂꯛꯄꯁꯤ ꯎꯔꯤ ꯎꯕꯥꯁꯨ ꯇꯨꯁꯣꯟꯅꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯌꯦꯡꯕꯗ ꯋꯥꯈꯜꯁꯤ ꯎꯄꯥꯏ ꯂꯩꯇꯅ ꯐꯨꯡꯕꯪꯅꯗꯨꯅ ꯂꯩꯔꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯦꯔꯜꯒ ꯑꯥꯏꯚꯔꯒꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯍꯦꯔꯜꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯦꯔꯦꯒꯠꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯑꯁꯤ ꯄꯥꯝꯂꯛꯇ꯭ꯔꯦ ꯏꯁꯥꯗ ꯕꯣꯔꯤꯡ ꯆꯨꯕꯒꯨꯝ ꯇꯧꯁꯜꯂꯛꯂꯦ ꯑꯩꯅ ꯖꯥꯗꯨ ꯍꯩꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯨꯍꯣꯡꯂꯨꯔꯦ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯅꯨꯄꯤꯗꯨꯗꯤ ꯂꯥꯏꯕꯛꯁꯤꯗ ꯇꯝꯂꯝꯗ꯭ꯔꯦ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯊꯋꯥꯏ ꯊꯥꯗꯣꯛꯆꯈ꯭ꯔꯦ ꯃꯍꯥꯛꯅ ꯁꯨꯁꯥꯏꯠ ꯇꯧꯈꯤꯕꯗꯨꯒꯤ ꯃꯔꯝꯁꯨ ꯑꯩꯅꯤ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯃꯍꯥꯛ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯥꯏꯚꯔꯅ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤꯁꯤꯗꯤ ꯁꯥꯟꯅꯔꯣꯏꯁꯤꯗ ꯍꯥꯏꯔꯛꯂꯤ ꯍꯦꯔꯜꯅ ꯌꯦꯡꯉꯣ ꯑꯥꯏꯚꯔ ꯅꯪꯒꯤꯗꯤ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯅꯕ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯑꯥꯏꯚꯔꯅ ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯅꯪꯒꯤ ꯅꯅꯥꯎ ꯍꯥꯞꯗꯟꯁꯨ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯃꯍꯥꯛꯅꯁꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥ ꯑꯩꯒꯤ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛ ꯃꯐꯝꯁꯤꯗ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯨꯝꯅ ꯅꯪꯗꯤ ꯈꯟꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ ꯍꯦꯔꯜꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯍꯥꯞꯗꯟꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯆꯠꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯏꯈꯨꯠꯃꯛꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯅꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅ ꯊꯥꯖꯕ꯭ꯔꯥ ꯏꯁꯣꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯔꯥꯜꯁꯤꯡꯁꯤ ꯉꯥꯛꯄꯤꯕ ꯉꯝꯕꯕꯨꯗꯤ ꯑꯣꯏꯁꯅꯨ ꯑꯗꯨꯕꯨ ꯏꯁꯥꯅꯗꯤ ꯊꯥꯖꯗ꯭ꯔꯦ ꯑꯣꯏꯊꯣꯛꯀꯗꯕꯁꯨ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯔꯤ ꯑꯥꯏꯚꯔꯁꯨ ꯍꯦꯔꯜꯒꯤ ꯋꯥꯐꯝꯁꯤꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯊꯕꯛ ꯀꯌా ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯉꯣꯟꯗꯁꯨ ꯋꯥꯔꯤꯁꯤ ꯆꯤꯡꯁꯤꯟꯖꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯁꯛꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯀꯥ ꯑꯃꯗ ꯕꯤꯁꯛꯅ ꯐꯝꯗꯨꯅ ꯂꯩꯔꯒ ꯃꯍꯥꯛꯀ ꯅꯧꯅ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤꯁꯤꯅ ꯆꯥꯅꯕ ꯈꯔ ꯁꯦꯝꯗꯨꯅ ꯂꯩꯔꯤ ꯕꯤꯁꯛꯅ ꯑꯣꯗꯤꯟꯅ ꯅꯍꯥꯛꯄꯨ ꯑꯩꯒꯤꯗꯃꯛꯇ ꯊꯥꯕꯤꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ ꯅꯨꯄꯤꯁꯤꯅ ꯑꯩꯗꯤ ꯑꯣꯗꯤꯟꯅ ꯍꯥꯏꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯏꯁꯥꯅ ꯂꯥꯛꯆꯈꯤꯕꯅꯤ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯁꯤ ꯅꯪꯇꯕꯨ ꯈꯟꯖꯗꯨꯅ ꯂꯥꯛꯈꯤ ꯅꯪꯒꯤ ꯋꯥꯔꯤꯇꯕꯨ ꯇꯥꯖꯈꯤ ꯅꯪꯅ ꯍꯔꯥꯎꯖꯕꯗꯁꯨ ꯑꯩꯅ ꯅꯨꯡꯉꯥꯏꯖꯈꯤ ꯅꯪꯅ ꯋꯥꯔꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯋꯥꯖꯈꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯒꯦ ꯍꯥꯏꯗꯨꯅ ꯐꯤꯔꯦꯞ ꯑꯁꯤ ꯑꯩꯅ ꯂꯦꯞꯈꯤꯕꯅꯤ ꯍꯥꯏꯔꯤ ꯕꯤꯁꯛꯅ ꯃꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯒꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯨꯄꯤꯁꯤꯅ ꯍꯣꯏ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯐꯥꯎꯗꯤ ꯂꯩꯒꯤꯅꯤ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯃꯇꯝ ꯀꯌా ꯑꯃ ꯐꯪꯒꯅꯤ ꯌꯥꯝ ꯁꯥꯡꯕ ꯃꯇꯝꯅꯤ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯁꯤꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯏꯕꯥꯅꯤ ꯈꯛꯇꯅꯤ ꯑꯗꯨꯁꯨ ꯅꯨꯡꯁꯤꯕ ꯄꯨꯝꯕꯅ ꯌꯣꯝꯂꯕ ꯃꯐꯝꯁꯤꯗ ꯕꯤꯁꯛꯁꯨ ꯅꯨꯄꯤꯁꯤꯅ ꯄꯤꯖꯔꯤꯕ ꯄꯤꯊꯛꯏꯕꯁꯤꯡꯁꯤ ꯆꯥꯗꯨꯅ ꯃꯨꯟꯅꯗꯨꯃꯛ ꯌꯦꯡꯖꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯥꯏꯚꯔꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯥꯏꯚꯔꯅ ꯍꯧꯖꯤꯛ ꯀꯥ ꯑꯃꯗ ꯆꯪꯉꯛꯄꯗ ꯃꯁꯥꯒꯤ ꯈꯣꯡꯐꯝꯁꯤ ꯆꯥꯍꯧꯗꯕꯗꯒꯤ ꯂꯩꯃꯥꯏꯗ ꯈꯪꯍꯧꯗꯅ ꯇꯨꯔꯦ ꯃꯁꯤ ꯍꯦꯛ ꯇꯨꯕꯗ ꯑꯥꯏꯚꯔꯁꯤ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯈꯔ ꯅꯤꯡꯁꯤꯡꯂꯛꯂꯤ ꯔꯦꯒꯅꯔꯅ ꯃꯇꯝ ꯑꯃꯗ ꯏꯪꯂꯦꯟꯒꯤ ꯋꯦꯁꯦꯛꯁꯇ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯑꯥꯏꯚꯔꯅ ꯅꯤꯡꯁꯤꯡꯂꯛꯂꯤ ꯔꯦꯒꯅꯔꯅ ꯑꯥꯏꯚꯔ ꯅꯪꯁꯤ ꯁꯣꯏꯅꯥꯏꯕꯅꯤꯅ ꯃꯌꯥꯝꯅꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯈꯟꯗꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯪ ꯈꯛꯇꯅꯤ
nang khakta boina mafam sida porok pam ki bani aduga aina khalli akhoi biking jati gi tungi punsida nang na khwai dagi maru oirakani nang di atopa miyo singa wakhan manade nang na khanba wakhan khodimak nang gi idea khodimak kanamta na phaba ngamoi aiba nang gi oina di asaw haiba sina ishor gi khudol ni nang gi nakok sida yawiba khodimak ishor gi khudol ngaktani mipum khodimak na matam chupada nang gi wafam singbu tagani nang onda yawiba asaw basi mapung phana sinaba tam aina ngasi wasak leipsini aiba nongmadi suksoi soidana nang gi naming tabu tabada sangsar sida khangdaba amata leiraroi nang bu kidaba kanamta leiroi nang di ngakpi haitaba mi oigadabani hai aiba nasu mapana hairam ki wai singchi ningsangaktuna weses ki alfred na pirakhiba satrang maru si chena paisan khre somda su bisak si nौना थेंगनरिबा महाकी नुपी सिगा एंटीमेट अमा तौरी मसी लोरगा बिसकना होगलकपदा नुपी सि मागी मनाक्ता लेरमद्रे मसिरगी बिसक सुमा थवाई नुंगाइतना नोंगमरा असिदा थोलक्तुना फमथरगा थमोय सोकना कपतु लेरी मसिरगी सिंची उबा होगी सिंदमु लाखरे मसिदा मखोगी जहासी उपाय लेतना इसिंग याइसिदा अदुमक ताउदु लेरी उथेरसु इसाइगी सुर खरा पांदुना सारेगा मांगंगदु लेथोखरे mayamna tumnaringai mahangna sum tawrakpa sida ubana taningdawdagi manakong menduna khangli ubana muk makhoi norway gi isai ama yam kan sakalagli tawriba mong sida tumduna leramliba miyo singki loina hogalagli othersu mana ngange tawramliba isai si tokthokre ubasu yam monda nungaina isai si yam hauna sakli masirigi sinchi kedaga lomda mulakre masida city sigi market ta aiwarna phamduna mayamna tawriba se aduma yengdu leiri hoji kedaga gi lanmi amadi miyam si mathau leiraktabadagi चा थक्तना फमजनदुना अरेमदा मतम लेंदुना दुमक लेनरी मसी उदा आइबर से सावदा लोइरे मियोय खरा मनसु बाइकिंग सिंगना मरुइना सिनरीबा खुजी सि लौथोक्तुना योनथोकनबा फाव यावरे हाइबदि बाइकिंग मसासे बाइकिंग ने हाबा काउनबा फोक यावरे नाकन अमदा येंगोबदना यु ngaudुना लेरिबा मपुरोइबा लामी अमबु महाकी नुपीना फुबसि उरी खरा अमना गेम सानादुना यु थक्तुना लेबसु यावरे मसिदगी आइबरना हौगतुना पैसा थानादुना सानारिबा गेम असि थुगाइदुना मफम सिदगी चटख्रे अदुगा हेरल गी मनाक्ता प्रबब चंगकली हेरल होइसु नुंगाइना चा थक्तुना लेरमली आइवरना चंगकलगा नहान महारानी इंग्रिडना अखोइदा हाइखिबा अखोइजे थबा अमता लेत्रबदी करी तौदुना लेगदोइनो हाइबा क्वेश्चन दु अचुम्बा क्वेश्चन ने अखोइ मसेन खाना चैनबा मयाम सु यावरकपा याय वाफमसे अचुम्बने हौजिकी अखोइ मतम लेंथोक्तुना लेबगी मतम नत्रे अमुहना पुन्ना थबक तौमिनबगी मतम अदु यौरकले मसी अचुम्बनी हाइदुना हेरल होइना फमलिबा टेबनसिदा वेसेक्स की निंथौ एल्फ्रेडना पिरखिबा सत्रंग मरु सि थमजलगली मसिदगी अयेंग खोइना सु खंगले आइबरना हुजिक तौरकदुबा टारगेट असि इंग्लैंड ने हाइबसि मसिदगी सिंची उबा होइगी सिंदा मुक लागले हुजिक मखोइसि नोंलै नुसित अमसु नंगले अदुबु मसादा अकीबा मत फाउनद्रे मरमदि नोंलै नुसित नंगलबसु नंगद्रबसु हिंगनी हाइबसि मसाना मसाबु अमत थाजनद्रे ओथेरनासु उबाना सावगदबु वाहै खर ngang उबाना हानदगी सावनो लैरिङै ओथेरदा चोंछन्दुना ममाइदा किन्न खर थिनजन्दुना मनाक्ता लेरम पोट अमा थोमथतुना हाटके तौरमे मसिदा तोरबीना मुख खामदुना नंगना दुमना तौरबदी केटल फ्लानोसका नंगा कारी खेनबा लेरिबना अदुगा अखोइना लाक्लिबा मफमदुसु करमना फंगबा ngamगदोरिबना तोरबीना nganगपदे उबासु सावबसि खर फाथाखरे मसिदगी सिंची केडेगा लोमदा मुक लाखरे मसिदा हेरलना मयामगी सभा अमा कौदुना अइना मफमसिगी निंथौ ओइरगा मयामदा नुंगाइबा पाव तंबा ngamद्रबदी निंथौ ओइरुबगी करी कानागनी मयामसिसु यौ लांगदुना नोकनारी हेरलना मखा तारदुना अखोइना मफम खुदिमकता जगा खरा लोइना कनबा ngamखरबने मरु ओइना वेसेक्सता उबाना होटनबदगी लमदम खरा कनबा ngamखरे अदुबु होजिकचु वेसेक्सि याम पावरफुल ओइबा लम अमा ओइरि अदुना अखोइगी लेजरिबा लम अदुसु मखोइना मुथतखिबा याय होजिक वेसेक्सता पालेबा निंथौ एल्फ्रेड मखोइगी मियामना नुंसीबा निंथौ अमने महाकना मपांगन सुम कंखलकलबदी अखोइगी लेजरिबा लम अदुसु मांगहन्नबा होटनरकपा याय अदुबु अखोइना मदुमक तौहलोइदबनी हाइरि मसिदगी आइबरना महोगलक्तुना मयामना ngasi sungangnari अखोइगी ओइबा मरु ओइबा मिखै लोइना सिखरे हाइदुना मयामना सु वाफम सिदा थाजनारी अदुबु मसी असेंग नत्ते अखोइना वाफम सिदा थाजदुना ngasidi इसागी इथौ मसक खंगबो वालकली अखोइसि बाइकिंग ने हाइबा फावबा काउनरकली इसा इसाना अखोइ कनानो हाबसि अमुक्ता निंसिंगबियु अखोइ खुदिमक्की असेंग मफमदुदी बेनहलादनी मफमदुदा लेनबगिदमक अखोइ मयामगी रेगनर लॉर्ड बुकसु मथवाइ थादोखिबनी अखोइ मयामना मजा तौदुना लेहौनबगिदमक अई इपा रेगनरना मथवाइदु कथोखिबो ओइरमगदरा नत्ते मतमदुदा अइगा बाबागा लेमिनखि अइना बाबाबु मफमदुदा मखोइना सारंग मनुंगदा हपचंदुना लाक्नबदु उखि अइना बाबागी अमदी मयामगी रेगनर लॉर्ड बुककी अरोइबा मिकुपता हाइरंबा वाफमदुसु तारखि मखोइना फना कन्ना बाबादा लाक्नरबसु बाबादी नोक्तुना दुमक लेखि बाबाना खंखि बेनहलादा ईश्वरगी मनाक्ता सोइदना चटलगनी हाइदुना
ꯃꯗꯨꯒꯤꯗꯃꯛꯇ ꯍꯔꯥꯎꯈꯤ꯫ ꯕꯕꯥꯅꯁꯨ ꯑꯁꯥ ꯑꯃ ꯇꯧꯖꯔꯝꯃꯤ, ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯃꯗꯤ ꯃꯌꯥꯝꯗ ꯃꯍꯥꯛꯀꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯍꯥꯛ ꯁꯤꯕꯒꯤ ꯄꯥꯎꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯙꯔꯃ ꯆꯠꯂꯕ ꯂꯩꯕꯥꯛꯁꯤꯡꯗ ꯁꯟꯇꯣꯛꯇꯨꯅ ꯍꯔꯥꯎꯅ ꯇꯥꯟꯅꯈꯤ꯫ ꯕꯕꯥ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯙꯔꯃ ꯌꯥꯝ ꯌꯥꯡꯅ ꯁꯟꯗꯣꯔꯛꯈꯤ꯫ ꯑꯩꯅ ꯂꯩꯔꯨꯕ ꯔꯁꯤꯌꯥꯗꯁꯨ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯙꯔꯃ ꯑꯣꯏꯍꯧꯔꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯁꯨ ꯕꯥꯏꯀꯤꯡ ꯑꯣꯏꯅ ꯂꯩꯔꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯥꯏꯀꯤꯡꯒꯤ ꯃꯊꯧꯗꯨ ꯇꯧꯒꯗꯕꯅꯤ꯫ ꯕꯥꯏꯀꯤꯡꯒꯤ ꯃꯊꯧꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯨ, ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯃꯥꯏꯊꯤꯕ ꯄꯤꯔꯨꯁꯤ, ꯑꯩꯒꯤ ꯇꯨꯡ ꯏꯟꯕꯤꯔꯛꯎ, ꯏꯪꯂꯦꯟ ꯀꯧꯕ ꯂꯝꯗꯝ ꯑꯗꯨ ꯂꯧꯁꯜꯂꯨꯁꯤ꯫ ꯑꯩꯈꯣꯏꯗꯤ ꯊꯧꯅꯥ ꯐꯅ ꯂꯥꯟꯐꯝꯗ ꯊꯦꯡꯅꯔꯝꯃꯒ ꯕꯦꯟꯍꯂꯥꯗ ꯆꯠꯄ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯅꯤ, ꯑꯩꯈꯣꯏꯒꯤ ꯂꯦꯡꯗ꯭ꯔꯕ ꯄꯥꯟꯗꯝꯅꯤ꯫ ꯑꯥꯏꯚꯔꯅ ꯋꯥꯐꯝꯁꯤꯡꯁꯤ ꯂꯥꯎꯊꯣꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯤꯁꯨ ꯌꯧ ꯌꯧ ꯂꯥꯡꯗꯨꯅ ꯑꯥꯏꯚꯔꯒꯤ ꯖꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯂꯤ꯫ ꯃꯌꯥꯝꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯑꯦꯔꯤꯛꯅ ꯍꯦꯔꯜꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯂꯤ꯫ ꯍꯦꯔꯜꯁꯨ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯏꯪꯂꯦꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤ ꯐꯤꯔꯦꯞ ꯑꯁꯤꯒ ꯂꯣꯏꯅꯅ एपिसोड असी मतांग स्वाइद लोइसल्ले। मसीगी मखा मथंग अमुक पुदुन लाक्चगे। ngasiꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ।